Kuki Kangpokpi dagini Haiba Haiba Mioi ani asi Manipuri Lonsu Khangdaba English Hindi suma pung phana Khangdaba Oiba maram nam khoi chingna check tor matam da moke ani gi khoi body search toba matam da lupa 50,000 phangi bata natana yamna maru oina illegal oiba haitare polam khara phangi maduna ganja ni hariba ganja sing adu phangbadagi makpali ba Manipur lengak se mi sirba matungda es gracia pinam gi leiba lengak la state government na su yeng biraga state force te khoi da khra yamna thabyo aina hujik leijari ba mafam asi Imphal West district ki manung chana laiba namdilong hairiba mafam adu koi handak Kuki militant singna koi tonga tonga community da ambucha thaba aduga mi hami punja thada lakibagi manung chana hanta che ukhul lambi da Naga gi mioi ani ambucha tharaga hatu minung chilaitana hatkiba thong adu yaning da phungtuna UN china ko kiba to ten Shutdown mi humni gi khongjang adu gi manung chana humni chamba nume sida mafam asa tare ba miyamna masing ba miyamna nupi amadi nupa sing khaktana halaman khaktana thola aga to ten Shutdown chi makata na chathabagi mami adu uri hariba ngachigi numit humni chamba numit asida pung ani makhairam tarapom matamda mafam namdilong asida khongjang changchilingai matamda Kuki mioi ani naha ani hariba Kangpokpi side asidagi la aga mafam sida hoigi imai ben sina phungdurpagi matung inadi nya letana gari thogdok thogjin chana ba duga yam usi thoida mo anga chatharapa ubada hanjana namdilong gi mafam sida tariba khunja singi maike degi makhoi ani gi thong du bu tawdana ba hai khiba leira hai adubu usi thoidana hanjan taw si thoida ba mo ulakpana maram oraga madagi chingnabadagi hoi check toruba matamda makhoi si Aadhaar card amadi makhoi saktak che makhoi bu masak khangba yaba document amata yaram daba maramna hariba mioi sing ani ase ngahak phajalaga thangki aduga makhoi da ihang pang chathaba matam da chu hariba Kangpokpi da Kuki Kangpokpi dagini Haiba hariba mioi ani ase Manipuri Lonsu Khangdaba aduga English Hindi suma pung phana Khangdaba oiba maram nam khoi chingna da check tor matam da moke ani gi khoi body search toba matam da lupa 50,000 phangi bata natana yamna maru oina illegal oiba haitare polam khara phangi maduna ganja ni hariba ganja sing adu phangbadagi makhoi ani si makhoi da verification datha da mapung phada maram oraga hariba mafam asidagi kitang lanthok aga lairiba police station Kangla to be Shantipugi Ayabi amadi Sekmai PS ki Kangbu da personnel singda hariba mioi ani asi Sinakhre madugi sinar matungda police personnel singi maike degi su verification jathab matamda madu su mapung pana makhoi je paw phongna ba ngamdaba paw phongna ga ju makhoi je Kangpokpi dagini Haiba tar ga ju Lon Manipuri Lonsu Khangdaba mapung pana khangna daba maramna hariba singa si makhoi da chapchaba verification phangdaba dagi hujik si pung mari taramdai swaida hariba mioi Kuki ani asi koi supermaina PS da mafam asidagi Sekmai PS amadi Sekmai gi sigi area se laida PS ka pullaga haitare Sekmai PS ka pullaga supermaina PS da Kangpokpi side lom dai tare sina thokre umita yamadi Kuki yana ding emerak sida Naga sina peace process loriba si bu na thairam naga Kuki militant sina amuk handak si Naga sina onchalaga mi hat mi phun chathara embu chathara ba terrorism gi oiba thok sing terror attack na chingba mayam chathara pa ma Imphal ukhun lambi asidai dam dairiba Naga singda yamna achouba terrorism gi thabak sing asi chathar kamaramna pen daba kholaw du lengak ta hanjan taksin dor lai chingda chu mai chakpa duga tampak da chu mai chakpa asina hariba paliba lengak asina masida yengchima ngamdriba si mapung phaba lengak ama oiribara aduga heng mi yamna ngakliba di hariba embusa ju chathar matung da mioi ani sikre madugi mamang da tronglawbi thodok se legre madugi mamang da ama song leigre haitare hariba thodok sing asidai da yamna athuba kudak ki oiba thabak che paikhappagi mahuta NIA da sinare haibagi chanabi ama lakpachana maram oraga Manipur miyang gi maike gi hangibsi paliba Manipur lengak se mi sirba matungda es gracia pinam gi leiba lengak la adu leiba taraga di makhoi je leiba gi mathok ta de mi sire es gracia pi doi ta di miyam ju loina lengak pai ba haibu wa pham la kadori bani aduna masi khangna Manipur lengak amadi center lengak na yamna athuba yamna mathok ta ba proper investigation case sing investigation chatharaga action loba mathok dai aduga tongan ba central paramilitary forces singsi tongan ba mine protective vehicle na chingba chi ano ba kayama Manipur thajalakhre makhoi thajil basi kari gi damakta maruena makhoi valley gi area sing sida yamna chalairaga leire numidangi maira rally chatpa sit in protest phambada ngak sina gi dongta hariba BP gari sing bullet proof gari sing je thajalakhibra chingda Naga miyam si militant Kuki militant sing dona halaba miyam si olaba matamdu da kudak da changchalaga hariba mine protective vehicle BP gari sing adu thojalaga search operation chathadana makhoi mathakta khut thadana makhoi mathakta action logdana tawgedi leitraga maira paibi imai bel singna adagiri sumba isilino mayam sina benna paraga changakpa mayam sida makhoi si tiagas ka paga blank fire tawraga tangkhaina bidongta makhoi thajalaga leiribra makhoi BP gari sing bekam ano ba gari sing ase kari gidongta leiron dubra haiba achokba hangama miyangi makeri hangnaragli aduna masi thokta no dongta amadi miyangi pen da kholawsi na hena mai chalakpadagi Naga amadi mitai sing punchalaga madudagi hadi victim oraga yamna wana leiribna militant sing asina terrorist sing aduna chathaliba thongsina chahi je kayam khanga lejeribna masidagi hena au chawba iho man lakingi maraksida
पालिबा सेंटर अमदि मणिपुर लेंगाना अथु मतम द होनबि मथौ तारे कोकी सिंगना लाकपसी आंगांग सिंगना गाड़ी तोंगा लाकपसी अहुमरक सुरे फजन थेमनगा सो थादोपी अदुगा हुजी लास्ट दा अखोय गी मराता खरा नुंगाइदबा थोकपा हाइबसी आंगांग अनि बोन खोय चथोखरो असिदा खोय हुजी सि बान तौबसी अखोय बुसु नोयसु रेस्पेक्ट तौबियो अदुगा हुजी सि नोय गी मेटे गा कोकी गी मराता सु नोखोय गी पीस सि वय राक्तरिबनी ना सक्सेस होइद्रिबनी ना अदुना अखोय सुन खोय बुसु अखोय फजन सेनारिबनी अदुना सिदि मेटे गी लाम अखोय गी नागा गा मेटे पुलिये नोय लारसु नोय गी नतै चारोय ना फजन हाइबदन मोयसु हाइबदा इन्नादे फुबा खोटपा तौदे अदुना नोय आंगांग सिंग समाइन तौबिगनो हाइना अखोय गी स्टेप फोर सिंग मंदिर दा लेबो कांगबो अखोय कावरगा लारगा आंगांग अनि बुसु फजन सिनाबिरे आंगांग अनि बुसु नारगा अखोय आंगांग सिंग से क्री क्री तौरिब्रा क्री पुपुरिब्रा हाइना चेक तौरापकंदा आंगांग अनि गी आंगांग अनि सि चहि कुनसु फादे अमा नतरा त्रो अमा नतरा मापन अदुम हाइना चहि सि त्रा त्रो त्रा त्रे कुंदिगी सुदबा आंगांग अनि दुना पुरामे पैसा सि लिसिंग कुंथ्रा पुरामे कंजिया पुरामे आंगांग अनि न पोबसि अदुबो अखोयना हुजिक सि असि सप्रमना गे पुलिस स्टेशन दा अखोय सिनागा दबसु पुरापुसु नातै चादे दुबो अखोय गा नाइबरिंग ओइना लेरिबा सि गमनिम फाइदा लेरिबा अखोय कोकी सिंग मखोय गी चिफ चेयरमैन बुसु लागरो अखोय सु लागरे सि अखोय सि पीसफुल ओइरगा कॉम्प्रोमाइज सि फजन तौथोरसे हरसु मखोय सु लागते निंथौ खोय बो कौरसु मखोय सु लागपिदे अदु ओइरसु सप्रमना गे पुलिस स्टेशन दा पुलिस सिंग ना लागरा फजन टेक तकाइदना अखोय सु सिना बिखरे हाइना अखोय सिदि हारमगे अदुगा गवर्नमेंट दा अखोयना रिक्वेस्ट तौजनिंगसि अखोय सि यामना सि अखोय गी जमा सि जगा सि नातै चादे फते अदुना अखोय गी जमा ता स्टेट फोर्स ओइरसु सिक्युरिटी सि खरा यामना हापियो अखोय लेबसि नुंगाइते मरमदि होजि उखुल दा थौरिबिगी फिबाम सि नागा गा कोकी नागा गा तंखुन नाते नागा गा तंखुनि अदुना अखोय सि अखोय गी जगा सिदि यामना नुंगाइदबा मफाम ओइबनिना स्टेट गवर्नमेंट नसु येंबिरगा स्टेट फोर्स अखोय दा खरा यामना थाबियो हसि अखोय नमदिलोंग गिनपि आमादि नमदिलोंग दा लेबा नागा फोरम गे नागा मियाम मिक्स होइना लेबनिना नागा फोरम गे वुमेन सोसाइटी गी ट्राइब गी सु गवर्नमेंट नसु मियेंग ताबिरगा गवर्नमेंट स्टेट के आर्मी सिंग सु फजना अमुका थाजिमबियो हाइबसि हाइरगा टेंशन के थैंक यू सि गवर्नमेंट ना अखोय बो खोंजांग से अखोय गी अखोय ना चलिबा अखोय ना तौरिबसि गवर्नमेंट ना मियेंग ताबिदेदि असिदि हेन्ना अमागा अमाबो उनाबो यादबा पब्लिक की लन हाइबसे चाउन हाइबदा की जन हाइये गवर्नमेंट अखोय बो कोबना नुंसिन येंगसिन बिदेबदि मणिपुर सिदि हुजिंग नुंगाइ राखपगी हाइगुन असिदि हेना साथिबदि लाकनि हाइबसे थामजके नंगसी थोलिबा थौदो सिदगी हेना साथिबा फिल्म लाक्तनबा ममांग द थोखिबा थौदो दुगी हेना अहेनबा टेररिज्म की थबकसिंग तथरक्तनबा करी थबक पाखकने हाबदि याम कुपना लेंगाना होना व्यू हाइबा फम सिमियागी मार्केटिंग गी थमलगनि अदुना हुजि फावबगी ओना सिगी तांका सि फावदा लेले मखादा करी थोलपगे हाबदि अखोय पुना अमुक बियान दा पौदना बो होना जगे हिरम स्कीम ता पौदम जरिबा नावरेम तनरंजन इचेर न्यूज़ नेटवर्क इम्फाल वेस्ट डिस्ट्रिक्ट मणिपुर